ꯈꯝꯕꯜ ꯆꯥꯎꯕ ꯅꯨꯄꯥꯁꯤꯅ ꯁꯥꯎꯔꯤꯕ ꯎꯠꯂꯤꯕ ꯃꯑꯣꯡꯁꯨ ꯊꯣꯏꯅ ꯌꯦꯡꯁꯤꯜꯂꯨꯅꯕꯅ ꯎꯔꯝꯗꯦ꯫ ꯍꯔꯥꯎ ꯍꯔꯥꯎ ꯆꯪꯁꯤꯟꯖꯔꯛꯏ꯫ ꯑꯌꯥ ꯂꯥꯛꯑꯝꯃꯤꯔꯣ? ꯖꯣꯔꯖꯇꯤ ꯀꯟꯅ ꯄꯩꯔꯤ ꯀꯥꯏꯅ ꯎꯠꯆꯅꯤꯡꯕꯤꯗꯨꯅꯤ ꯈꯨꯝꯕꯤꯔꯛꯄ ꯅꯠꯇꯦ꯫ ꯑꯦꯔꯣꯅ ꯑꯣꯏꯅ ꯈꯨꯝꯃꯤ꯫ ꯍꯣꯏ, ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯇꯥꯝꯅ? ꯗꯨꯀꯥꯟ ꯆꯠꯂꯨꯕꯅꯤ꯫ ꯖꯣꯔꯖꯁꯨ ꯃꯇꯥꯡ ꯃꯇꯝ ꯆꯥꯏ ꯈꯪꯗꯦ ꯆꯥꯗꯦ ꯈꯪꯗꯦ ꯃꯈꯣꯜ ꯑꯗꯣ ꯈꯖꯤꯛ ꯋꯥꯡꯈꯠꯂꯛꯏ꯫ ꯑꯩ ꯅꯪꯒ ꯍꯧꯖꯤꯛꯃꯛ ꯋꯥꯔꯤ ꯁꯥꯕ ꯄꯥꯝꯃꯤ꯫ ꯀꯥꯏꯗꯅꯣꯝ ꯁꯥꯔꯨꯁꯤ ꯂꯥꯎ꯫ ꯇꯥꯝꯅꯥꯅ ꯀꯩꯅꯣ ꯃꯤ ꯊꯣꯏꯒ ꯕꯤꯀꯤꯒ ꯂꯩꯔꯒ ꯀꯃꯥꯏꯅ ꯃꯣꯏ ꯍꯨꯟꯗꯣꯛꯑꯝꯗꯣꯏꯅꯣ? ꯑꯩ ꯒꯥꯔꯤ ꯉꯥꯏꯔꯝꯃꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯠ ꯍꯧꯒꯠꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯇꯥꯝꯅꯥꯁꯨ ꯆꯤꯝꯕꯥꯜ ꯑꯗꯣ ꯈꯖꯤꯛ ꯐꯩꯔꯞ ꯆꯤꯛꯁꯤꯜꯂꯒ ꯑꯁ ꯑꯦꯔꯣꯟꯅ ꯇꯥꯝꯅꯥ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯨꯔꯣ ꯑꯩꯈꯣꯏꯅ ꯊꯣꯛꯄ ꯈꯨꯝꯃꯒꯤ ꯏꯃꯥꯗ꯫ ꯇꯥꯝꯅꯥꯗꯣ ꯋꯥꯏ ꯈꯔ ꯁꯪꯉꯤ꯫ ꯍꯣꯏ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯀꯨꯏꯔꯛꯑꯣꯏꯒꯦꯕ꯫ ꯇꯟꯖꯥ ꯌꯦꯡꯂꯒ ꯁꯠ ꯄꯥꯏꯊꯣꯔꯛꯏ꯫ ꯖꯣꯔꯖꯀꯤ ꯒꯥꯔꯤ ꯃꯃꯥꯡꯗ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯥꯅ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯒ ꯒꯥꯔꯤꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯔꯛꯏ꯫ ꯄꯟꯊꯕ ꯇꯧꯗꯅ ꯀꯥꯈꯠꯂꯛꯂꯤ꯫ ꯍꯦꯔꯣꯗꯨꯁꯨ ꯒꯥꯔꯤꯒ ꯁ꯭ꯇꯥꯔꯠ ꯁꯠ ꯇꯧꯔꯒ ꯄꯥꯏꯈꯦ ꯊꯧꯒꯥꯏꯔꯛꯏ꯫ ꯈꯨꯊꯧ ꯂꯥꯛꯊꯧꯗꯨꯗ ꯑꯃꯗꯤ ꯃꯤꯍꯨꯜ ꯆꯦꯟꯈꯠꯈ꯭ꯔꯦ꯫ ꯈꯔ ꯐꯤꯡꯅ ꯋꯥꯔꯛꯄꯣꯏ ꯆꯩꯕꯣꯏ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯇꯞꯅ ꯊꯧꯑꯣ ꯑꯩ ꯁꯣꯔꯒ ꯂꯣꯏ ꯇꯠꯇꯧꯔꯦ꯫ ꯀꯔꯤ ꯒꯥꯔꯤ ꯈꯨꯊꯧꯅꯣ? ꯑꯗꯨꯒ ꯈꯨꯝꯕ ꯅꯠꯇꯦ꯫ ꯁ꯭ꯄꯤꯗꯇꯤ ꯈꯖꯤꯛ ꯇꯞꯊꯔꯛꯂꯤ꯫ ꯁꯨꯛꯂꯤꯕ ꯁꯛꯐꯝ ꯑꯗꯨꯗꯤ ꯈꯖꯤꯛ ꯍꯟꯖꯤꯟꯕ ꯇꯧꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯈꯔ ꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯊꯧꯔꯛꯇꯨꯅ ꯈꯥꯝꯂꯤ꯫ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯐ꯭ꯔꯟꯗꯨꯗ ꯉꯥꯊꯔꯒ ꯂꯦꯞꯄꯤ꯫ ꯇꯥꯝꯅꯥꯁꯨ ꯀꯨꯝꯊꯔꯛꯂꯒ ꯃꯥꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯂꯦꯞꯄꯛꯏ꯫ ꯖꯣꯔꯖꯅ ꯑꯩꯅ ꯅꯐꯝꯗ ꯍꯥꯏꯖꯈꯤꯕ ꯃꯌꯥꯝꯁꯦ ꯅꯪꯗꯤ ꯌꯥꯝ ꯂꯥꯏꯊꯣꯛꯏ꯫ ꯊꯧꯁꯥꯃꯟꯗꯦ꯫ ꯀꯩꯗꯧꯔꯒꯦ ꯑꯩꯅ? ꯀꯩ ꯊꯧꯁꯥꯗ꯭ꯔꯒꯦ ꯑꯩꯅ? ꯀꯥꯎꯈ꯭ꯔꯦ ꯁꯤꯔꯣ? ꯇꯥꯝꯅꯥꯁꯨ ꯂꯛꯅꯔꯛꯏ꯫ ꯀꯥꯎꯈ꯭ꯔꯦ꯫ ꯈꯔꯒ ꯃꯁꯥꯒꯤ ꯁꯨꯛꯄꯒ ꯉꯁꯥꯏ ꯕꯤꯀꯤ ꯎꯔꯨꯕꯗꯒꯤ ꯁꯨꯛꯈꯤꯕꯒ ꯇꯥꯝꯅꯥꯒꯤ ꯍꯧꯖꯤꯛꯀꯤ ꯄꯥꯎꯈꯨꯝꯁꯤꯒ ꯃꯁꯛꯇꯨ ꯂꯧꯈꯠꯄ ꯑꯝꯇ ꯌꯥꯗ꯭ꯔꯕꯅꯤ꯫ ꯈꯔ ꯋꯥꯔꯧꯔꯛꯏ꯫ ꯌꯥꯝ ꯍꯩ ꯅꯨꯄꯤ ꯅꯣꯏꯁꯦ ꯃꯤꯍꯣꯠꯄ ꯌꯥꯝ ꯍꯩ꯫ ꯑꯩꯅ ꯅꯤꯡꯁꯤꯡꯕ ꯑꯃꯗꯤ ꯂꯩ꯫ ꯋꯥꯍꯪ ꯑꯣꯏꯅ ꯃꯈꯣꯜ ꯊꯣꯛꯅꯗꯤ ꯍꯪꯉꯛꯇꯦ꯫ ꯑꯗꯨꯕꯨ ꯃꯤꯠꯌꯦꯡꯅ ꯃꯇꯧꯅ ꯈꯪꯅꯤꯡꯅ ꯂꯩꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯂꯔꯦ꯫ ꯉꯥꯏꯔꯔꯦ ꯀꯔꯤꯕꯨ ꯑꯣꯏꯔꯤꯒꯕ ꯍꯥꯏꯅ꯫ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯒꯦ ꯈꯟꯕ ꯋꯥꯍꯩ ꯑꯅꯤꯈꯛ ꯑꯩ ꯁꯨꯀꯥꯎ ꯀꯥꯎꯗꯤꯌꯦ꯫ ꯖꯣꯔꯖ ꯍꯟꯗꯛꯁꯨ ꯇꯥꯝꯅꯥꯗ ꯃꯨꯟꯅ ꯌꯦꯡꯉꯛꯏ꯫ ꯇꯥꯝꯅꯥꯅ ꯅꯪ ꯅꯨꯡꯁꯤ꯫ ꯋꯥꯍꯩ ꯑꯅꯤꯈꯛꯇꯣ ꯃꯒꯨꯟ ꯂꯩꯈ꯭ꯔꯦ꯫ ꯁꯨꯛꯂꯝꯕ ꯅꯨꯄꯥꯗꯨꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯁꯨ ꯈꯪꯉꯥꯟ ꯉꯥꯟꯊꯣꯔꯛꯏ꯫ ꯆꯍꯤ ꯆꯨꯞꯄ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯎꯕ ꯐꯪꯗ ꯂꯩꯔꯛꯂꯒ ꯑꯉꯥꯟꯕ ꯁꯪꯁꯥꯔꯗ ꯈꯣꯡ ꯀꯥꯟꯊꯣꯔꯛꯄꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯣꯏꯅꯕꯒꯤ ꯍꯧꯅꯕꯤ ꯈꯖꯤꯛꯀ ꯁꯨꯛꯆꯤꯟ ꯍꯪꯉꯛꯏ꯫ ꯁꯦꯡꯉꯕꯣ? ꯇꯥꯝꯅꯥꯁꯨ ꯅꯣꯛꯃꯤ ꯍꯣꯏ ꯍꯥꯏꯅ ꯃꯉꯛ ꯅꯣꯝꯃꯛꯏ꯫ ꯑꯃꯗꯨꯗꯤ ꯍꯔꯥꯎꯕꯗ ꯊꯃꯣꯏ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯈ꯭ꯔꯦ꯫ ꯇꯥꯝꯅꯥꯒꯤ ꯃꯈꯨꯠ ꯃꯥꯒꯤ ꯃꯈꯨꯠ ꯅꯥꯝꯃꯅ ꯁꯝꯃꯛꯂꯒ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯅꯨꯡꯁꯤꯔꯤꯁꯤꯕꯣ? ꯅꯨꯡꯇꯤꯒꯤ ꯎꯔꯒ ꯂꯩꯔꯕ ꯅꯪꯁꯦ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯑꯗꯨꯝ ꯎꯅꯤꯡꯉꯤ, ꯏꯅꯥꯛꯇ ꯂꯦꯡꯗ ꯊꯝꯅꯤꯡꯉꯤ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯈꯝꯕꯟꯕ ꯅꯤꯡꯉꯥꯏ ꯆꯥꯎꯕ ꯊꯃꯣꯏꯁꯦ ꯅꯪꯒꯤ ꯋꯥꯍꯩ ꯑꯅꯤꯁꯤꯅ ꯄꯣꯊꯥꯍꯟꯕꯤꯔꯦ, ꯊꯦꯝꯕꯤꯔꯔꯦ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯪꯒꯤ ꯋꯥꯍꯩ ꯑꯅꯤꯁꯦ ꯑꯩꯕꯨ ꯇꯥꯍꯟꯕꯤꯌꯨ꯫ ꯇꯥꯝꯅꯥꯁꯨ ꯇꯞꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯒꯤ ꯏꯃꯤ ꯑꯣꯏꯅ ꯑꯗꯨꯝ ꯂꯦꯡꯗꯅ ꯂꯩꯕꯤꯌꯨ꯫ ꯑꯩꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡꯒꯤꯁꯨ ꯑꯩꯒꯤ ꯏꯃꯤ ꯑꯣꯏꯅ ꯑꯗꯨꯝ ꯏꯟꯅꯕꯤꯌꯨ꯫ ꯅꯪꯅ ꯇꯥꯅꯤꯡꯂꯤꯕ ꯋꯥꯍꯩ ꯑꯅꯤꯁꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯑꯩꯁꯨ ꯍꯥꯏꯕ ꯐꯪꯖꯒꯦ꯫ ꯃꯥꯏꯊꯣꯡꯗꯣ ꯑꯃꯨꯛ ꯃꯛꯁꯤꯜꯂꯛꯏ꯫ ꯑꯩꯒ ꯏꯃꯥꯒꯒꯤ ꯀꯥꯡꯉꯥꯎꯅꯔꯕ ꯄꯨꯟꯁꯤꯗ ꯅꯪꯅ ꯃꯉꯥꯜ ꯆꯨꯈꯠꯄꯤꯕꯅꯤ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯅ ꯋꯥꯔꯕꯁꯨ ꯅꯨꯡꯉꯥꯏꯔꯕꯁꯨ ꯑꯩꯒꯤ ꯇꯨꯡꯗ ꯅꯪꯅ ꯑꯗꯨꯝ ꯂꯦꯞꯄꯤꯔꯝꯃꯤ꯫ ꯅꯪꯁꯦ ꯑꯩꯒꯤ ꯀꯅꯥꯅꯣꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪꯖꯈꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯈꯪꯂꯦ꯫ ꯖꯣꯔꯖꯇ ꯑꯣꯟꯁꯤꯜꯂꯛꯂꯒ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯗꯤ ꯑꯩꯒꯤ ꯏꯃꯤꯅꯤ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯊꯥꯗꯣꯛꯅꯕ ꯌꯥꯗ꯭ꯔꯕ ꯑꯩꯒ ꯂꯣꯏꯅꯔꯤꯕ ꯑꯩꯒꯤ ꯏꯃꯤ꯫ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ, ꯑꯐ ꯐꯠꯇꯕ ꯈꯟꯊꯕꯗ ꯅꯨꯡ ꯌꯧꯅ ꯈꯟꯕ ꯉꯝꯗ꯭ꯔꯤꯕ ꯃꯇꯝꯁꯤꯗ ꯑꯩꯅ ꯅꯪꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯇꯨꯡꯗ ꯅꯪꯅ ꯂꯥꯞꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯍꯥꯏꯕꯁꯤꯒꯤ ꯑꯀꯤꯕ ꯑꯃꯃꯨꯛ ꯂꯩꯔꯦ꯫ ꯇꯥꯝꯅꯥ, ꯅꯨꯡꯁꯤꯕꯗꯤ ꯊꯃꯣꯏꯒꯤꯅꯤ, ꯑꯄꯥꯝꯕꯅ ꯃꯤꯠꯀꯤꯅꯤ꯫ ꯅꯪꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕꯤ ꯑꯩꯒꯤ ꯊꯋꯥꯏꯅꯤ꯫ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯅꯪꯒꯤ ꯅꯃꯤ ꯑꯣꯏꯔꯤꯕ
ꯑꯩꯅ ꯅꯪꯕꯨ ꯀꯔꯝꯅ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯤ? ꯑꯃꯝꯕ ꯃꯔꯛꯇ ꯃꯃꯤ ꯃꯍꯥꯛꯇꯤ ꯃꯥꯡꯈꯤ꯫ ꯍꯥꯏꯅꯔꯤꯕꯁꯦ ꯃꯥꯡꯈꯤꯕ ꯅꯠꯇꯦ, ꯎꯕꯤꯗꯕꯅꯤ꯫ ꯃꯃꯤ ꯑꯣꯏꯔꯤꯕ ꯑꯩꯅ ꯑꯃꯝ ꯑꯉꯥꯟꯒꯤ ꯂꯝꯕꯤꯗ ꯅꯪꯒꯤ ꯅꯇꯨꯡ ꯑꯗꯨꯝ ꯏꯟꯅꯈꯤ꯫ ꯏꯃꯣ ꯇꯥꯟꯅꯔꯛꯄꯗꯨꯗ ꯐꯥꯒꯤ ꯑꯃꯨꯛ ꯇꯥꯊꯣꯔꯛꯏ꯫ ꯑꯗꯣ ꯏꯕꯥꯅꯤ ꯀꯔꯝ ꯀꯥꯟꯗ ꯆꯦꯟꯁꯦ ꯍꯥꯏꯅꯣ? ꯍꯥꯏꯗꯤ ꯁꯨꯝ ꯈꯟꯅꯁꯦꯕ꯫ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯃꯃꯤꯠꯅ ꯐꯩꯖꯩ ꯌꯦꯡꯁꯤꯜꯂꯛꯏ꯫ ꯅꯨꯄꯥꯗꯨꯁꯨ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯁꯦꯕꯥ ꯍꯥꯏꯔꯛꯑꯣꯕ, ꯑꯩ ꯅꯪꯕꯨ ꯀꯨꯏꯅ ꯊꯝꯅꯤꯡꯗ꯭ꯔꯦꯕ꯫ ꯉꯔꯥꯛꯄꯤ ꯌꯥꯝ ꯂꯩ, ꯅꯪ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯗꯤ ꯑꯩꯗꯤ ꯉꯥꯎꯔ ꯆꯠꯀꯗꯕ ꯃꯥꯜꯂꯤ꯫ ꯇꯥꯝꯅ ꯍꯟꯗꯛꯁꯨ ꯅꯣꯛꯂꯛꯏ꯫ ꯉꯔꯥꯛꯄꯤ ꯂꯤꯁꯤꯡ ꯂꯩꯔꯕꯁꯨ ꯑꯩꯒꯤ ꯏꯃꯤ ꯑꯣꯏꯔꯤꯕ ꯅꯪꯅ ꯂꯦꯡꯗꯩ ꯅꯥꯛꯇ ꯂꯩꯔꯗꯤ ꯑꯩ ꯉꯔꯥꯛꯄꯤ ꯂꯤꯁꯤꯡꯁꯨ ꯀꯤꯔꯨꯗꯦ꯫ ꯄꯨꯝꯅꯃꯛ ꯃꯥꯌꯣꯛꯅꯒꯦ꯫ ꯑꯗꯨꯒꯤ ꯋꯥꯍꯩꯗꯣ ꯐꯖꯩꯅꯦ, ꯐꯤꯂꯝꯒ ꯃꯥꯜꯂꯤ꯫ ꯇꯥꯝꯅꯥꯅ ꯑꯣꯏꯅꯔꯞ ꯇꯧꯅ ꯍꯥꯏꯔꯨꯏ ꯑꯝꯇ꯫ ꯖꯣꯔꯖꯁꯨ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯐꯖꯩ ꯍꯥꯏꯔꯒ ꯑꯗꯨꯏꯁꯨ ꯅꯨꯡꯁꯤꯔꯤꯗꯤ ꯑꯃꯨꯛ ꯑꯃꯨꯛ ꯈꯪꯐꯨ ꯐꯨꯅꯤꯡꯉꯛꯄꯩ ꯋꯥꯅꯤ꯫ ꯑꯗꯣ ꯏꯃꯥꯁꯤꯅ ꯍꯪꯆꯤꯠꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯊꯥꯕꯜ ꯌꯥꯎꯍꯟꯅꯤꯅꯅꯦ ꯁꯦꯜ ꯇꯞꯇꯥꯒꯩ ꯍꯥꯞꯇꯣꯛꯈ꯭ꯔꯕꯅꯤ꯫ ꯌꯥꯎꯗ ꯌꯥꯔꯣꯏꯀꯣ? ꯑꯩꯗꯤ ꯊꯥꯕꯜ ꯌꯥꯎꯅꯤꯡꯗꯦꯗ꯫ ꯍꯩꯇ꯭ꯔꯣ? ꯌꯥꯝ ꯐꯖꯅ ꯍꯩꯇꯦ꯫ ꯈꯔꯕꯨꯗꯤ ꯑꯗꯨꯝ ꯍꯩꯕ, ꯑꯗ ꯁꯨꯝ ꯇꯟꯕ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯊꯥꯕꯜ ꯌꯥꯎꯈꯥꯏꯒꯦ꯫ ꯂꯩꯀꯥꯏ ꯑꯣꯏꯔꯁꯨ ꯃꯇꯦꯛ ꯑꯃ ꯌꯥꯎꯊꯣꯛꯀꯦ꯫ ꯇꯝꯕꯤꯗ ꯌꯥꯔꯣꯏꯀꯣ? ꯉꯝꯗ꯭ꯔꯦ, ꯂꯩꯀꯥꯏꯗ ꯊꯥꯕꯜ ꯁꯤꯜꯂꯒ ꯊꯥꯕꯜ ꯌꯥꯎꯅꯤ ꯏꯀꯥꯏꯗ ꯃꯥꯜꯂꯤ꯫ ꯚꯣꯂꯨꯟꯇꯤꯌꯔ ꯑꯣꯏꯔꯒ ꯂꯦꯝꯅ ꯂꯩꯌꯨ꯫ ꯈꯪꯗꯦ ꯑꯩꯗꯤ ꯆꯣꯡꯉꯅꯤ, ꯅꯪꯁꯨ ꯆꯣꯡꯗ ꯌꯥꯔꯣꯏ꯫ ꯌꯥꯔꯦ ꯍꯜꯂꯁꯤ, ꯑꯁꯣꯝꯗ ꯃꯥꯡꯈ꯭ꯔꯦꯅ ꯊꯤꯅꯔꯝꯃꯅꯤ꯫ ꯆꯦꯜꯂꯝꯃꯅꯤ ꯀꯥꯏꯅ ꯈꯜꯂꯔꯝꯃꯗꯤ ꯐꯗꯧꯅꯤ꯫ ꯑꯁꯦꯡꯕꯩꯁꯨ ꯆꯦꯟꯕ ꯌꯥꯅꯕ꯫ ꯊꯣꯛ ꯃꯣꯛ ꯑꯣꯏꯔꯣꯏꯗꯕꯗꯣ ꯉꯥꯡ ꯂꯩꯔꯅꯨ꯫ ꯂꯥꯛꯑꯣ ꯍꯜꯂꯁꯤ꯫ ꯉꯜꯂꯤꯗ, ꯉꯥꯡ ꯂꯩꯈꯤꯁꯦ꯫ ꯉꯥꯏꯈꯣ, ꯑꯗꯣ ꯑꯩꯈꯣꯏ ꯑꯃꯨꯛ ꯉꯥꯟꯕꯅ ꯅꯉꯣꯟꯗ ꯀꯩ ꯍꯥꯏꯔꯒꯦ? ꯑꯁ, ꯊꯥꯏꯅ ꯁ꯭ꯀꯨꯜ ꯄꯨꯟꯅ ꯀꯥꯔꯤꯉꯩꯒꯤ ꯋꯥꯔꯤꯗꯣ ꯑꯃꯨꯛ ꯍꯧꯗꯣꯔꯛꯑꯃꯣ? ꯐꯥꯒꯤ ꯅꯠꯇꯦ, ꯍꯥꯏꯔꯛꯑꯣꯕ꯫ ꯀꯨꯏꯔꯦ ꯍꯥꯏꯕ ꯃꯥꯒ ꯊꯦꯡꯅꯗꯕ꯫ ꯑꯗꯨꯒ ꯑꯩ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤꯗꯣ ꯀꯌꯥꯁꯨ ꯍꯩꯅꯗꯦ꯫ ꯃꯣꯏ ꯋꯥꯔꯤꯁꯦ ꯇꯣꯛꯁꯤꯕ꯫ ꯑꯗꯨꯗ ꯁꯨꯝ ꯈꯪꯅꯤꯡꯉꯛꯄꯗꯣ, ꯃꯗꯨ ꯏꯃꯣꯟ ꯃꯣꯟꯈꯩ ꯁ꯭ꯇꯥꯏꯜ ꯑꯃ ꯇꯧꯕꯅꯤꯀꯣ꯫ ꯄꯥꯛꯅ ꯍꯜꯂꯣꯏ, ꯀꯥꯔꯟ ꯁꯣꯏ ꯇꯥꯔꯛꯈꯤꯅꯤ꯫ ꯑꯩꯒ ꯀꯣꯏꯅꯔꯦ ꯈꯪꯉꯗꯤ ꯇꯥꯔꯛꯇꯕꯁꯨ ꯌꯥꯏ꯫ ꯑꯗ ꯇꯥꯏꯌꯦ꯫ ꯉꯝꯕꯅ ꯏꯇꯦꯝꯁꯦ, ꯑꯉꯥꯡꯁꯤꯡꯁꯤ ꯀꯥꯏ ꯇꯝꯍꯟꯁꯤꯒꯦ? ꯑꯦꯛꯖꯥꯝꯁꯨ ꯊꯨꯅ ꯍꯥꯏꯗꯣꯔꯛꯑꯅꯤ꯫ ꯑꯁꯥꯔꯥ ꯉꯝꯕꯁꯤ ꯃꯥꯅ ꯀꯌꯥ ꯌꯥꯅꯤꯡꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯤꯡꯕꯒꯤ ꯍꯧꯅꯕꯤ ꯉꯝꯕꯕꯨ ꯂꯥꯞꯅ ꯏꯟꯊꯣꯛꯇꯦ꯫ ꯅꯛꯅ ꯂꯣꯏꯅꯔꯒ ꯃꯇꯥꯡ ꯃꯇꯝ ꯑꯃꯗꯤ ꯍꯥꯏꯗꯨꯅ ꯁꯤꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯩ ꯏꯆꯥꯗꯤ ꯖꯔꯃꯟꯗ ꯇꯝꯍꯟꯒꯦ ꯈꯜꯂꯤ꯫ ꯃꯥꯗꯤ ꯖꯔꯃꯟꯗ ꯂꯩꯕꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯌꯥꯝ ꯄꯥꯝꯖꯔꯛꯄꯅꯤ꯫ ꯑꯗꯨꯅ ꯑꯁꯤꯗ ꯑꯣꯏꯅ ꯇꯝꯍꯜꯂꯒꯦ꯫ ꯍꯧꯖꯤꯛꯀꯥꯟꯁꯤ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗ ꯑꯌꯥꯝꯕꯅꯁꯨ ꯑꯝꯇ ꯇꯝꯅꯗ꯭ꯔꯦꯗ꯫ ꯆꯠꯅꯕꯤꯁꯤꯅꯅꯦ ꯍꯣꯡꯉꯛꯏꯁꯦ ꯑꯉꯛꯄꯅꯤ꯫ ꯑꯩꯈꯣꯏ ꯃꯇꯝꯗꯗꯤꯅꯦ ꯗꯦꯜꯂꯤ, ꯕꯦꯡꯒ꯭ꯂꯣꯔ ꯍꯥꯏꯗꯨꯅ ꯇꯧꯅꯔꯝꯃꯤ꯫ ꯍꯧꯖꯤꯛꯅ UK, ꯐ꯭ꯔꯥꯟꯁ, ꯔꯁꯤꯌꯥ, ꯆꯤꯅꯥ ꯁꯤꯗꯩꯁꯤꯗꯅꯦ ꯑꯃꯨꯛꯇꯩꯕ ꯂꯣꯏꯔꯦ꯫ ꯄꯨꯟꯅ ꯇꯝꯍꯟꯖꯅꯤꯡꯕ, ꯑꯗꯨꯗ ꯁꯨꯝ ꯍꯪꯖꯔꯛꯄꯅꯤ ꯏꯇꯦꯝꯁꯦ꯫ BBA ꯇꯧꯍꯟꯅꯤ ꯍꯥꯏꯗꯥꯏꯅꯦ ꯅꯆꯥꯅꯨꯄꯤꯗꯣ? ꯅꯨꯄꯤ ꯃꯆꯥꯒ ꯑꯣꯏꯔꯦ ꯉꯝꯕ, ꯅꯪꯅ ꯇꯝꯍꯟꯕꯅ ꯐꯔꯣꯏꯗ꯭ꯔꯅꯦ? ꯑꯗꯨꯁꯨ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯨꯗ ꯑꯃꯨꯛ ꯃꯃꯤꯠ ꯃꯅꯥꯁꯤ ꯈꯔ ꯁꯤꯡꯍꯟꯅꯤꯡꯕ꯫ ꯑꯩꯈꯣꯏ ꯁꯔꯗꯤ ꯀꯔꯝ ꯀꯥꯟꯗ ꯍꯜꯂꯛꯀꯗꯕ ꯑꯣꯏꯕꯤꯔꯕꯅꯣ? ꯍꯌꯦꯡ ꯌꯧꯔꯛꯑꯅꯤ ꯉꯝꯕ꯫ ꯌꯥꯎꯁꯪꯁꯨ ꯁꯤꯗ ꯌꯥꯎꯔꯅꯤꯌꯦ꯫ ꯑꯗꯨꯒ ꯌꯥꯎꯁꯪ ꯂꯣꯏꯕꯒ ꯃꯄꯥ ꯃꯆꯥ ꯑꯃꯨꯛ ꯄꯨꯟꯅ ꯆꯠꯈ꯭ꯔꯅꯤ꯫ ꯑꯣ, ꯑꯗꯨ ꯏꯇꯦꯝꯁꯦ, ꯑꯩꯁꯦ ꯏꯇꯦꯝꯁꯤꯗ ꯋꯥꯐꯝ ꯑꯃꯇꯪꯁꯨ ꯍꯧꯗꯣꯛꯆꯅꯤꯡꯕ꯫ ꯑꯁꯔꯥꯁꯨ ꯅꯣꯛꯃꯤ ꯅꯥꯆꯦꯞꯇ ꯌꯩꯔꯒ ꯌꯥꯜꯂꯛꯏ꯫ ꯍꯥꯏꯌꯨꯅꯦ, ꯅꯪꯅ ꯍꯧꯗꯣꯛꯄ ꯋꯥꯐꯝꯁꯤ ꯀꯤꯔꯕꯗꯤ ꯉꯥꯛ ꯑꯣꯏꯕꯅꯤꯁꯦ꯫ ꯉꯝꯕ ꯈꯖꯤꯛ ꯅꯣꯛꯂꯒ ꯑꯉꯥꯡꯁꯤꯡꯒꯤ ꯑꯣꯏꯕ ꯑꯁꯔꯥꯅ ꯃꯔꯛ ꯊꯠꯂꯒ, ꯉꯝꯕ, ꯅꯪꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯤ ꯑꯩ ꯚꯥꯞ ꯇꯥꯏ꯫ ꯑꯩꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤꯅ ꯄꯨꯁꯤꯜꯂꯛꯄ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯔꯣꯏ꯫ ꯌꯨꯝꯁꯤꯒꯤ ꯃꯧꯗꯤ ꯑꯩꯅ ꯄꯔꯐꯦꯛ ꯑꯣꯏꯕꯤ ꯑꯃ ꯁꯣꯏꯗꯅ ꯊꯤꯅꯤ꯫ ꯃꯊꯧ ꯃꯔꯝ ꯈꯪꯗꯕ ꯃꯤ ꯊꯤꯔꯣꯏ꯫ ꯉꯝꯕꯗꯣ ꯏꯀꯥꯏꯔꯞ ꯇꯧꯔꯤ꯫ ꯐꯔꯦ ꯏꯇꯦꯝꯁꯦ, ꯑꯗꯨꯗꯤ ꯑꯃꯨꯛ ꯌꯧꯖꯈ꯭ꯔꯒꯦ꯫ ꯅꯣꯡꯃ ꯂꯥꯛꯆꯔꯒꯦ꯫ ꯍꯣꯏ, ꯌꯧꯔꯣ꯫ ꯉꯝꯕ ꯊꯣꯛꯈꯤꯕꯒ ꯑꯁꯔꯥꯅ ꯃꯆꯥꯅꯨꯄꯤꯒꯁꯨ ꯄꯤꯅꯤꯡꯉꯤ ꯃꯥꯜꯂꯤ꯫ ꯉꯥꯏꯁꯦꯟ ꯑꯣꯏꯅꯕꯒ ꯀꯤꯖꯩ꯫ ꯃꯄꯥꯟꯂꯣꯝꯗ ꯑꯃꯨꯛ ꯑꯣꯟꯊꯣꯛꯂꯒ, ꯅꯠꯇꯦ, ꯃꯗꯨꯅ ꯍꯧꯖꯤꯛꯐꯥꯎꯕ ꯍꯜꯂꯛꯇꯦꯕ ꯇꯧꯔꯤꯁꯤ꯫ ꯄꯤꯕꯥꯒ ꯈꯔ ꯂꯣꯏꯅꯍꯟꯕꯗꯨꯁꯨꯅꯦ ꯂꯣꯟꯅ ꯍꯦꯛꯇ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯒ ꯆꯠꯈꯤꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯣꯟꯊꯣꯛꯅ ꯂꯝ ꯌꯥꯝ ꯍꯦꯜꯂꯦꯗ꯫
ꯁꯣꯝꯗꯅ ꯊꯕꯥꯅ ꯀꯥꯏꯗ ꯆꯠꯅꯤ ꯍꯥꯏꯔꯝꯒꯦ? ꯑꯦꯔꯣꯟꯅ ꯏꯃꯥ ꯃꯥꯒꯤ ꯍꯤꯗꯥꯛ ꯑꯃ ꯂꯩꯅꯤ ꯍꯥꯏꯔꯝꯕꯅꯤ, ꯑꯗꯨꯗ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯀꯣꯛ ꯍꯥꯏꯔꯝꯕꯗꯤ ꯐꯩꯗꯅ꯫ ꯕꯤꯀꯤ ꯉꯥꯏꯍꯥꯛ ꯐꯝꯃꯨꯀꯣ, ꯃꯥꯏ ꯂꯥꯛꯆꯔꯅꯤꯗ꯫ ꯕꯤꯀꯤ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯕꯨ ꯇꯞꯅ꯫ ꯍꯣꯏ ꯏꯃꯥ꯫ ꯏꯆꯥꯗꯤ ꯑꯦꯛꯖꯥꯝ ꯅꯨꯡꯉꯥꯏꯈꯤꯕ꯭ꯔꯥ? ꯏꯃꯥ ꯅꯨꯡꯉꯥꯏꯈꯤꯌꯦ꯫ ꯐꯩ ꯐꯩ, ꯅꯣꯏꯒꯤ ꯏꯃꯥ ꯍꯣꯏꯗꯨꯁꯨ ꯑꯃꯨꯛꯇꯪ ꯄꯨꯔꯒ ꯀꯣꯏꯊꯣꯔꯛꯎꯗꯅ꯫ ꯍꯣꯏ ꯏꯃꯥ, ꯕꯕꯥꯒꯤ ꯏꯃꯥꯒꯁꯨ ꯑꯩꯈꯣই ꯍꯣꯇꯦꯜꯗꯣ ꯄꯥꯛꯅ ꯊꯥꯗꯣꯛꯄ ꯌꯥꯗꯕꯅꯤꯅ ꯂꯥꯛꯇꯦ꯫ ꯃꯊꯪ ꯂꯥꯛꯄꯗꯗꯤ ꯁꯣꯏꯗꯅ ꯄꯨꯔ ꯂꯥꯛꯀꯦ ꯏꯃꯥ꯫ ꯍꯩꯃꯥ, ꯑꯩꯗꯤ ꯈꯪꯕꯨ ꯈꯪꯗꯦꯅꯦ, ꯅꯣꯏ ꯃꯃꯥꯒ ꯕꯕꯥꯒꯁꯨ ꯍꯣꯇꯦꯜꯗ ꯊꯕꯛ ꯇꯧꯋꯦꯒ꯫ ꯏꯃꯥ, ꯁꯤꯂꯣꯡꯗ 3 star ꯍꯣꯇꯦꯜ ꯑꯃ ꯂꯩꯌꯦ, ꯑꯩꯈꯣꯏ ꯄꯨꯅ ꯁꯥꯒꯠꯂꯝꯕ, ꯑꯗꯨꯗ ꯄꯨꯟꯅ ꯕꯕꯥꯒ ꯃꯃꯥꯒ ꯂꯩꯌꯦ꯫ ꯏꯆꯦ, ꯏꯃꯥꯗꯤ ꯉꯁꯤ ꯈꯛ ꯈꯪꯉꯤꯅꯦ, ꯑꯩꯗꯤ ꯅꯣꯏ ꯄꯨꯂꯞꯅ ꯂꯩꯕ ꯃꯥꯜꯂꯨꯔꯦ꯫ ꯄꯨꯂꯞ ꯂꯩꯃꯤꯟꯅꯧ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ? ꯅꯪꯅ ꯁꯤꯗ ꯀꯅꯥꯒ ꯂꯩꯔꯤꯕ? ꯏꯃꯥ, ꯑꯩꯗꯤ ꯁꯤꯗꯅ ꯍꯦꯜꯂꯦ ꯅꯨꯡꯉꯥꯏꯕ, ꯑꯗꯨꯏꯅꯦ꯫ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯖꯣꯔꯖꯀ ꯇꯥꯝꯅꯥꯒꯁꯨ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯊꯕꯥꯅ ꯂꯩꯔꯛꯑꯕꯣ? ꯖꯣꯔꯖꯅ ꯍꯣꯏ ꯏꯃꯥ, ꯂꯩꯔꯛꯑꯦ꯫ ꯌꯥꯎꯔꯝꯗꯗꯅ ꯑꯃꯗ ꯑꯃꯨꯛ ꯀꯣꯏꯍꯪ ꯍꯪꯕꯗ ꯈꯔ ꯀꯨꯏꯔꯦ꯫ ꯌꯥꯎꯕ ꯌꯥꯎꯔꯝꯃꯗꯤ ꯐꯔꯦ꯫ ꯇꯥꯝꯅꯥꯗꯤ ꯏꯄꯥ ꯄꯥꯈꯠꯆꯩ, ꯑꯣꯏꯗꯕ ꯉꯥꯡꯕ ꯍꯩꯇꯕꯅ ꯃꯁꯥꯒꯤ ꯃꯇꯧꯗ꯫ ꯕꯦꯝꯃ, ꯀꯩꯗꯧꯔꯦ? ꯇꯥꯝꯅꯥꯗꯣ ꯏꯊꯛ ꯊꯛꯀꯠꯂꯤ꯫ ꯖꯣꯔꯖꯅ ꯏꯃꯥ, ꯒꯥꯔꯤꯒꯤ ꯑꯦꯁꯤ ꯃꯅꯝ ꯍꯩꯅꯗꯦ, ꯃꯀꯣꯛ ꯉꯥꯎꯋꯦꯅ ꯉꯁꯥꯏꯗ ꯇꯧꯔꯤꯅꯦ꯫ ꯀꯔꯤ ꯅꯨꯡꯒꯤ ꯆꯠꯃꯤꯟꯅꯔꯨꯕꯅꯣꯗꯣ ꯌꯧꯏ꯫ ꯑꯦꯔꯣꯟꯒ ꯕꯣꯔꯤꯁꯀꯅ ꯇꯜꯂꯦ ꯍꯥꯏꯗꯨꯗꯅꯦ ꯏꯊꯟ ꯆꯠꯄ ꯇꯟꯕꯩ ꯄꯨꯕꯤꯔꯨꯕꯅꯤ, ꯍꯌꯦꯡꯒꯩ ꯁꯨꯛꯆꯠ ꯍꯦꯛ ꯆꯠꯃꯤꯟꯅꯔꯔꯣꯏ꯫ ꯊꯕꯥ ꯃꯆꯥꯅꯨꯄꯤꯗ ꯅꯣꯛ ꯅꯣꯛꯇꯅ ꯍꯥꯏꯔꯛꯏ꯫ ꯍꯩꯃꯥ, ꯅꯪꯁꯤꯗꯤꯃꯥ, ꯍꯩ ꯃꯍꯤ ꯈꯔ ꯊꯛꯆꯜꯂꯨꯁꯦ, ꯏꯃꯥ ꯁꯦꯝꯕꯤꯔꯛꯀꯦ, ꯀꯣꯛ ꯉꯥꯎꯕꯁꯨ ꯐꯕꯅꯤ, ꯑꯣꯅꯤꯡꯕꯁꯨ ꯐꯕꯅꯤ꯫ ꯊꯣꯏꯅ ꯂꯛꯅꯔꯛꯏ꯫ ꯑꯣꯇꯣ ꯊꯧꯕ ꯅꯨꯄꯥ ꯑꯃ ꯊꯤꯗ꯭ꯔꯗꯤ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯕꯣꯔꯤꯁꯅ ꯍꯣꯏꯅꯦ, ꯊꯤ ꯀꯥꯟꯅꯗꯣꯏꯅꯦ, ꯂꯥꯏꯟꯁꯨ ꯆꯦꯟꯕ ꯌꯥꯕ꯫ ꯃꯌꯥꯝꯗꯣ ꯄꯨꯟꯅ ꯅꯣꯛꯏ, ꯑꯗꯨꯕꯨ ꯕꯤꯛꯀꯤꯗꯤ ꯅꯣꯛꯇꯦ꯫ ꯖꯣꯔꯖꯀ ꯇꯥꯝꯅꯥꯒꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯃꯥ ꯂꯣꯏꯅ ꯈꯪꯉꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯗꯣ ꯉꯥꯏꯍꯥꯛ ꯂꯥꯡꯃꯤꯟꯅꯔꯝꯃꯒ ꯍꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯊꯕꯥ ꯍꯤꯁꯥꯞ ꯁꯨꯔꯤ, ꯇꯥꯝꯅꯥꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯤ ꯃꯇꯦꯛ ꯑꯃ ꯏꯜꯂꯒ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯖꯣꯔꯖ ꯇꯦꯛꯁꯇꯣ ꯁꯠ ꯊꯥꯖꯤꯜꯂꯛꯏ꯫ ꯗꯟꯗꯤꯗꯧꯅ ꯗꯥꯏ ꯐꯝꯃꯤꯗꯣ, ꯇꯟꯗ꯭ꯔꯣ? ꯇꯨꯝꯃꯁꯨ ꯌꯥꯗ꯭ꯔꯣ? ꯇꯥꯝꯅꯥꯗ ꯎꯏꯔꯤ ꯎꯏꯔꯤ ꯇꯧꯔꯝꯕꯗꯒꯤ ꯇꯦꯛꯁꯇꯣ ꯎꯕꯗ ꯃꯃꯤꯠꯇꯨ ꯈꯪꯁꯤꯡ ꯁꯤꯡꯉꯤ꯫ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤ꯫ ꯖꯣꯔꯖꯇ ꯑꯃꯨꯛ ꯁꯠ ꯊꯥꯖꯤꯜꯂꯛꯏ꯫ ꯀꯣꯏꯂꯩ ꯂꯩꯕꯗꯅꯦ ꯀꯣꯛꯇꯣ ꯑꯃꯨꯛ ꯉꯥꯎꯈꯤꯅꯤ꯫ ꯀꯥꯏꯗ ꯂꯩꯔꯤꯅꯣ? ꯅꯪꯒꯤ ꯊꯃꯣꯏꯗ꯫ ꯉꯥꯎꯁꯤꯟꯅꯈ꯭ꯔꯦꯗ꯫ ꯉꯥꯎꯁꯤꯟꯅꯅꯤꯡꯉꯤ꯫ ꯌꯨꯝꯗ ꯍꯜꯂꯣꯕ꯫ ꯇꯨꯝ ꯆꯪꯉꯨꯔꯕꯅꯤ, ꯑꯗꯨꯗ ꯎꯅꯤꯡꯉꯛꯇꯅ ꯑꯃꯨꯛ ꯂꯥꯛꯏꯕ꯫ ꯑꯉꯥꯡ ꯄꯤꯛꯄꯗꯧꯅ ꯋꯥꯈꯜ ꯌꯥꯝ ꯅꯧꯃꯟꯗꯦ꯫ ꯍꯜꯂꯣ ꯍꯥꯏꯕ꯫ ꯐꯖꯅ ꯍꯥꯏꯔꯣ, ꯍꯜꯂꯒꯦ, ꯂꯚ ꯌꯨ꯫ ꯇꯥꯝꯅꯥꯁꯨ ꯎꯄꯥꯏ ꯂꯩꯇ ꯇꯦꯛꯁꯇꯣ ꯍꯜꯂꯒ ꯄꯥꯏ꯫ ꯍꯜꯂꯣ, ꯂꯚ ꯌꯨ꯫ ꯍꯜꯂꯣ ꯍꯥꯏꯕ꯫ ꯂꯚ ꯌꯨ꯫ ꯍꯜꯂꯣ ꯃꯤ, ꯂꯚ ꯌꯨ꯫ ꯍꯜꯂꯣ ꯍꯥꯏꯔꯒ, ꯂꯚ ꯌꯨ ꯍꯥꯏꯔꯒ꯫ ꯇꯥꯝꯅꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯦꯁꯦꯖꯇꯣ ꯍꯜꯂꯤ꯫ ꯂꯚ ꯌꯨ ꯇꯨ꯫ ꯖꯣꯔꯖ ꯇꯦꯛꯁꯇꯣ ꯄꯥꯔꯒ ꯌꯦꯁ꯫ ꯇꯦꯛꯁ ꯑꯃꯨꯛ ꯍꯜꯂꯤ꯫ ꯒꯨꯗ ꯅꯥꯏꯠ, ꯍꯜꯂꯦꯀꯣ꯫ ꯄꯤꯕꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯄꯤꯕꯥ, ꯍꯜꯂꯁꯤ ꯂꯥꯛꯑꯣ꯫ ꯄꯤꯕꯥꯅ ꯅꯣꯏ ꯔꯣꯃꯥꯟꯁꯤꯗꯤꯅꯦ ꯄꯦꯗ꯭ꯔꯦꯛ ꯄꯦꯗ꯭ꯔꯦꯛ ꯀꯥꯞꯄꯤ꯫ ꯏꯇꯨ ꯊꯤꯔꯔꯣꯏꯒꯦ ꯈꯜꯂꯝꯕ ꯑꯩꯁꯦ ꯏꯔꯥꯡꯃꯦꯟ ꯑꯃ ꯄꯨꯜꯂꯨꯗꯅ ꯂꯨꯍꯣꯡꯅꯤꯡꯉꯦ꯫ ꯑꯩꯗꯧꯅ ꯐꯖꯕ ꯅꯠꯇꯕꯅꯤꯅ ꯅꯨꯄꯤ ꯐꯪꯉꯁꯨ ꯑꯩꯒꯤ ꯔꯣꯃꯥꯟꯁꯁꯦ ꯇꯧꯕ ꯉꯝꯃꯣꯏ ꯍꯥꯏꯔꯤꯕ, ꯑꯣꯏꯔꯣꯏ ꯍꯥꯏꯕꯀꯣ꯫ ꯑꯁꯥ ꯊꯝꯃꯨꯅꯨ, ꯆꯠꯁꯤ ꯂꯥꯛꯑꯣ꯫ ꯁꯛ ꯊꯤꯕꯅ ꯇꯧꯊꯣꯔꯛꯄꯗꯅꯦ ꯄꯨꯗ꯭ꯔꯨ ꯄꯤꯗ꯭ꯔꯨ ꯀꯦꯟꯅꯗꯣꯏ ꯃꯌꯥꯝꯁꯦ, ꯈꯪꯗ꯭ꯔꯤ? ꯍꯧꯖꯤꯛ ꯃꯣꯟ ꯃꯣꯟ ꯂꯥꯎꯕ, ꯏꯪ ꯏꯪ ꯂꯥꯎꯕ ꯑꯩꯒꯨꯝꯕꯁꯤꯅꯅꯤ ꯔꯣꯃꯥꯟꯁꯇ ꯍꯤꯠ ꯆꯠꯂꯛꯄꯗꯅꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝꯁꯤꯗ ꯂꯣꯡꯗꯥ ꯇꯥꯔꯛꯇꯣꯏꯁꯤ꯫ ꯇꯥꯝꯅꯥꯅ ꯅꯣꯛꯐꯦꯠ ꯅꯣꯡꯈꯠꯂꯛꯄꯗ ꯃꯃꯥꯅ ꯃꯉꯣꯟꯗ ꯌꯦꯡꯂ ꯂꯩꯔꯝꯕꯗꯨꯗ ꯄꯥꯈꯠꯂꯞꯇꯧꯅ ꯊꯣꯏꯅꯤ ꯃꯥ, ꯊꯥꯕꯜ ꯆꯣꯡꯁꯦ ꯍꯥꯏꯔꯛꯄ꯫ ꯊꯣꯛꯇꯧꯅꯨꯀꯣ꯫ ꯇꯥꯝꯅꯥ ꯃꯔꯩ ꯆꯤꯛꯂꯒ ꯍꯣꯏ ꯏꯃꯥ꯫ ꯂꯣꯏꯔꯦ, ꯄꯣꯊꯥꯖꯔꯨꯔꯣ, ꯆꯠꯂꯣ꯫ ꯍꯣꯏ, ꯇꯨꯝꯃꯨꯔꯒꯦ꯫ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯉꯥꯟꯕꯅ ꯄꯥꯕꯨꯡ ꯄ꯭ꯂꯤꯖ 5 days ꯈꯛꯇ ꯂꯩꯖꯒꯦꯕ꯫ ꯉꯥꯡꯈ꯭ꯔꯦꯗ,
ꯑꯩꯅ ꯌꯥꯔꯣꯏꯗꯤ ꯌꯥꯔꯣꯏ ꯊꯝꯃꯣ ꯄꯣꯊꯥꯖꯔꯣ ꯀꯨꯃꯥꯔꯗꯣ ꯐꯣꯟ ꯁꯠ ꯀꯛꯊꯠꯂꯤ ꯉꯥꯟꯕꯩ ꯁꯥꯎꯅꯤꯡꯉꯤ ꯇꯨꯃꯤꯟꯅ ꯐꯝꯃꯤ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯇꯥꯝꯅꯥꯕꯨ ꯎꯅꯤꯡꯉꯤ ꯎꯗꯕ ꯆꯍꯤ ꯑꯃꯁꯨ ꯁꯨꯖꯤꯜꯂꯛꯂꯤ ꯐꯦꯁꯕꯨꯛꯇ ꯆꯪꯂꯒ ꯇꯥꯝꯅꯥꯒꯤ ꯃꯃꯤꯡ ꯍꯥꯞꯂꯒ ꯁꯔꯆ ꯇꯧꯔꯤ ꯃꯃꯩꯗꯗꯤ ꯐꯪꯂꯤ ꯍꯔꯥꯎꯅ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁꯇꯨ ꯁꯠ ꯊꯥꯖꯤꯜꯂꯤ ꯑꯗꯨꯒ ꯇꯦꯛꯁ ꯑꯃꯃꯨꯛ ꯁꯠ ꯂꯪꯁꯤꯜꯂꯤ ꯖꯣꯔꯖꯅ ꯍꯤꯞꯅ ꯐꯣꯟ ꯃꯦꯠꯂꯤ ꯂꯥꯛꯂꯤꯕ ꯃꯦꯁꯦꯖꯇꯨ ꯌꯦꯡꯉꯤ ꯉꯥꯟꯕ ꯑꯥꯔꯀꯦ ꯇꯥꯝꯅꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯖꯣꯔꯖꯇꯣ ꯁꯥꯎꯅ ꯃꯊꯟꯇ ꯏꯌꯥꯝꯕꯒꯅꯦ ꯂꯣꯏ ꯆꯥꯏꯅꯅꯤ ꯍꯧꯖꯤꯛ ꯅꯨꯄꯤꯒꯤ ꯍꯥꯛꯇꯛꯇ ꯑꯩꯕꯨ ꯅꯨꯄꯤ ꯁꯛ ꯊꯤꯖꯤꯜꯍꯧꯕꯅ ꯐꯗꯣꯏꯖꯥꯠꯂꯥ ꯖꯣꯔꯖꯇꯣ ꯇꯦꯛꯁ ꯍꯜꯂꯤ ꯌꯥꯝꯕꯣ ꯉꯥꯟꯕꯁꯨ ꯍꯜꯂꯤ ꯍꯥꯎꯅꯦ ꯖꯣꯔꯖꯇꯣ ꯃꯇꯣꯝꯇ ꯈꯜꯂꯤ ꯑꯁ ꯍꯥꯎꯅꯤ ꯀꯥꯏ ꯁꯤꯃꯁꯨ ꯃꯣꯂꯤ ꯔꯣꯃꯥꯟꯁꯀꯗꯤ ꯅꯩꯗꯧꯔꯤ ꯐꯦꯜꯂꯦ ꯍꯧꯖꯤꯛ ꯅꯨꯄꯤ ꯁꯥꯔꯒ ꯔꯣꯃꯥꯟꯁ ꯇꯧꯁꯤꯟꯅꯤꯁꯦ ꯃꯅꯥꯎꯄꯤꯁꯤꯗ ꯇꯧꯍꯩꯕ꯭ꯔꯥ ꯇꯧꯍꯩꯗꯕ꯭ꯔꯥ ꯑꯩꯅ ꯇꯥꯝꯅꯥꯒꯤ ꯑꯦꯀꯥꯎꯟ ꯍꯥꯡꯕꯤꯕꯅꯦ ꯁꯤ ꯃꯥꯗꯤ ꯈꯪꯖꯔꯝꯃꯣꯏꯗ ꯑꯦꯕꯤꯀꯥ ꯑꯃꯠꯇ ꯄꯥꯏꯍꯜꯂꯣꯏ ꯅꯨꯄꯤ ꯑꯃ ꯍꯧꯖꯤꯛ ꯑꯩꯅ ꯑꯦꯀꯥꯎꯟꯁꯦ ꯗꯤꯑꯦꯛꯇꯤꯚꯦꯠ ꯇꯧꯊꯣꯛꯈꯤꯒꯦ ꯉꯥꯟꯕꯅ ꯇꯦꯛꯁ ꯍꯜꯂꯛꯇ꯭ꯔꯗꯤ ꯀꯩꯗꯧꯔꯒꯦ ꯖꯣꯔꯖꯅ ꯔꯤꯄ꯭ꯂꯥꯏ ꯄꯤꯁꯤꯜꯂꯤ ꯑꯩ ꯖꯣꯔꯖꯅꯤ